Hai mèo, ngasi akhoi daily blog tharpa challenge 10 days ki dawdo adagi kino subu mini 5 days subu mini takai chale ko ado ngasi breakfast sidi aina prepare tawire ade mado kino to so na ai amu tawge na ko ai ki tawi ni ngami minasi sile aina uje kaga aina khara khaire adaga sida to yum fulle adagi ma ngasi drink ngasi thakna je sidi kino tawge coffee je mai siasi kino tawro ithara si coffee je thilage black coffee ni siamage aduga aigi sina sida protein dum hapsalagi si siamage ko sida yen saram 이노래 신가서 가네 도 커피 드는 거지 많이 타야 시나 이 토비게 마이 커피니 산 타모지 같은 여기 싱사회에 많이 들고 사 싱사회 이거 야라게 이기나 이기 싱사회로에 싱사회 야라 넘들어 이기 싱이 뭐 실라게 sim này con của phía tàu của tôi gì đâu có xe tàu gì đâu rồi lấy đấy this is breakfast karena dengan tàu đấy rồi tôi bảo này yoga sami này cái xin lấy mà cho phàm siêu này ini uji kerja buyam no uji itu kok untuk selesai lagi breakfast apa lo ya ada ngasih di kayak mungkin tapi ngang ke terus betul itu jawab jelas ya mending tapi ngang no sial itu itu aku udah baca ajuk ke terus lagi ya tahu jelas ya tapi di takum dah aku udah baca apa takum singin kosan muka kulit kafe dopa atau ajuk sang kaki dusting dopa kok ada itu wajib kosan aja kau betul boje kalau penting terus lagi aduh hai ya yung ini namis chalo yung na sila wayang kita lagi mà thằng bên ngang tôi sẽ lấy cái yêu làm được thôi gì không giang xem đâu hầu đấy Dansky yang mana sih kayak itu sih tidak campur nih sini campur tapi kok gazer juga ya mas gazer kamu kata ngai deh pokok absen gue tahu main tau selek nasi di kalian ginjang tau reko yung da kano campur ke kang hoga kalian sesarakan da kalian sesarakan tau betul kayak bang bet namai na di kang hoga mau selek sana mayam le tapi kayak na re bete kayak kang hapsel tenang kang hoga selek campur amaga kalian plate tamu
ꯁꯟꯗꯣꯛꯑꯒ ꯀꯩꯀꯩ ꯌꯥꯎꯒꯦꯗꯣ ꯎꯠꯂꯛꯀꯦꯀꯣ ꯂꯟꯁꯀꯤ ꯁꯤ ꯂꯩꯔꯦ ꯑꯩ ꯌꯦꯟꯗꯤ ꯆꯥꯎꯋꯦ ꯊꯣꯏꯕꯤꯁꯤ ꯅꯪ ꯅꯉꯣꯟꯗ ꯈꯔ ꯄꯤꯔꯛꯀꯦ ꯑꯩ ꯀꯩꯅꯣ ꯇꯧꯕꯩꯅꯤꯗ ꯐꯔꯛ ꯇꯥꯕꯒꯤ ꯑꯗꯨꯝ ꯑꯅꯤꯗꯪ ꯊꯣꯛꯑꯦꯕ ꯃꯥꯅ ꯁꯧꯔꯕ ꯌꯥꯅꯣ ꯅꯠꯇꯦ ꯑꯩ ꯎꯃꯣꯛ ꯄꯥꯏꯔꯁꯦ ꯊꯦꯡꯂꯦ ꯍꯥꯏꯕ ꯑꯩꯅ ꯁꯝ ꯍꯥꯏꯒꯠꯄꯗ ꯀꯥꯏꯗ ꯁꯤ ꯂꯥꯏꯕꯛꯁꯤꯗ ꯁꯥꯔꯦ ꯗꯁꯥꯅꯤꯍꯦ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯍꯥꯏꯔꯛꯑꯣ ꯀꯩꯀꯩꯅꯣ ꯃꯊꯦꯜ ꯍꯥꯏꯔꯛꯑꯣ ꯅꯉꯣꯟꯗ ꯆꯥꯛ ꯆꯥꯛ ꯂꯩꯔꯦ ꯆꯅꯥ ꯑꯗꯩꯗꯤ ꯃꯅꯥ ꯃꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯧꯕ ꯀꯥꯡꯍꯧ ꯆꯝꯐꯨꯠ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯗꯨꯒ ꯆꯤꯛꯀꯟ ꯑꯐꯨꯠꯄ ꯆꯞ ꯃꯥꯟꯅꯔꯦ ꯆꯤꯛꯀꯟ ꯈꯤꯇꯪ ꯆꯥꯎꯔꯦ ꯆꯥꯎꯔꯦ ꯑꯗꯨꯗꯤ ꯆꯥꯔꯁꯤ ꯆꯥꯁꯤ ꯁꯥꯟꯅꯕ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯅꯪ ꯕ꯭ꯂꯔ ꯆꯠꯂꯦ ꯎꯔꯦ ꯑꯃꯨꯛ ꯁꯥꯟꯅꯧꯔꯒꯦ ꯊꯕꯛ ꯆꯠꯇꯕꯁꯦ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏ ꯂꯩꯀꯣ ꯖꯤꯝ ꯌꯧꯔꯝꯒꯂꯒꯦ ꯑꯩꯈꯣꯏ ꯖꯤꯝ ꯌꯧꯔꯦ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯅꯦ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯅꯅꯦ ꯑꯩꯈꯣꯏ ꯁꯤ ꯁꯥꯏꯀꯜꯁꯦ ꯏꯕꯥꯅꯤ ꯑꯗꯨꯝ ꯊꯧꯃꯤꯟꯅꯩꯌꯦꯕꯀꯣ ꯋꯥꯔꯃꯤꯡ ꯑꯞ ꯇꯧꯕ ꯑꯣꯏꯅ ꯁꯥꯟꯅꯔꯒꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯖꯤꯝ ꯁꯥꯟꯅꯕ ꯂꯣꯏꯔ ꯍꯜꯂꯛꯑꯦ ꯉꯁꯤꯗꯤ ꯃꯤ ꯑꯅꯧꯕ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯐꯝꯗꯣ ꯑꯗꯨꯗ ꯈꯔ ꯉꯁꯤꯗꯤ ꯀꯩꯅꯣ ꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯀꯟꯖꯦꯁꯇꯦꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯕꯗꯣ ꯈꯔ ꯅꯝꯒꯦ ꯇꯧꯕꯅꯤ ꯊꯣꯏꯕꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯕꯒꯤꯀꯣ ꯑꯗꯣ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯨ ꯑꯦꯅꯤꯋꯦ ꯌꯨꯝ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯋꯥꯛ ꯑꯥꯎꯠ ꯇꯧꯕ ꯂꯣꯏꯔꯒ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯄ꯭ꯔꯣꯇꯤꯟ ꯁꯦꯛ ꯑꯃ ꯁꯦꯝꯖꯤꯜꯂꯛꯑꯦ ꯁꯤ ꯑꯩꯒꯤ ꯑꯃꯟꯕ ꯀꯧꯇꯥꯅꯤ ꯍꯥꯟꯅꯒꯤ ꯍꯟꯗꯛ ꯂꯩꯔꯛꯄꯗꯨꯗꯤ ꯀꯧꯇꯥ ꯄꯤꯔꯛꯇ꯭ꯔꯦ ꯍꯟꯗꯛꯇꯩꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯀꯧꯇꯥꯗ ꯑꯩꯅ ꯍꯥꯟꯖꯤꯜꯂꯕꯅꯤ ꯑꯩ ꯅꯨꯄꯤꯗꯤ ꯁꯦꯝꯃꯩꯒꯤ ꯃꯥꯅ ꯁꯦꯝꯕ ꯈꯔ ꯍꯥꯎ ꯁꯦꯝꯃꯣ ꯑꯩꯉꯣꯟꯗ ꯈꯥꯏꯔꯒ ꯁꯦꯝꯍꯜꯂꯤꯗꯣ ꯑꯩ ꯈꯪꯗꯕ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯈꯔ ꯆꯣꯜꯍꯜꯂꯨ ꯍꯛꯆꯥꯡ ꯐꯕ ꯃꯤꯅ ꯄ꯭ꯔꯣꯇꯤꯟ ꯊꯛꯄ ꯃꯥꯟꯕ꯭ꯔꯣ ꯁ꯭ꯂꯣ ꯃꯣꯁꯟ ꯊꯛꯀꯦꯀꯣ ꯊꯧ ꯍꯣꯏ ꯁ꯭ꯂꯣ ꯃꯣꯁꯟꯒꯤ ꯈꯨꯇꯛ ꯁꯦꯝꯃꯣ ꯆꯤꯛꯀꯟꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯖꯤꯝ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄꯅꯤ ꯀꯤꯂꯣ ꯃꯈꯥꯏ ꯑꯃꯅꯤ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯑꯒ ꯅꯨꯡꯗꯥꯡꯒꯤ ꯇꯪꯈꯥꯏ ꯑꯃ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯥꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯇꯪꯈꯥꯏ ꯑꯃ ꯊꯝꯒ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯄꯤꯁꯦ ꯑꯗꯨꯝ ꯆꯥꯎꯊꯣꯛ ꯀꯛꯍꯜꯂꯦꯕ ꯃꯆꯥ ꯑꯃꯗ ꯀꯛꯂꯅꯨꯅ ꯑꯗꯨꯒ ꯁꯤ ꯀꯩꯅꯣ ꯇꯧꯊꯣꯛꯈꯤꯒꯦ ꯆꯥꯝꯊꯣꯛꯑꯒ ꯐꯖꯅ ꯑꯗꯨꯒ ꯀꯩꯅꯣꯝ ꯀꯩꯒꯤ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡ ꯁꯦꯝꯖꯔꯅꯤ ꯅꯨꯄꯤꯅ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯃꯥꯅ ꯆꯥꯛ ꯄꯤꯖꯔꯣꯏ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯁꯦꯝꯗꯤ ꯃꯥꯅꯁꯨ ꯁꯤ ꯆꯤꯛꯀꯟꯁꯤ ꯃꯥ ꯁꯦꯂꯥꯠ ꯇꯧꯅꯤ ꯆꯤꯛꯀꯟ ꯁꯂꯥꯠ ꯁꯤꯗ ꯆꯤꯛꯀꯟ ꯐꯨꯠꯂꯦ ꯇꯪꯈꯥꯏ ꯑꯃꯅ ꯉꯁꯥꯏꯒꯤꯗꯣ ꯁꯤ ꯀꯩꯅꯣꯒꯤ ꯑꯐꯨꯠꯄ ꯂꯩꯒ꯭ꯔꯦ ꯍꯋꯥꯏ ꯆꯅꯥ ꯑꯐꯨꯠꯄ sini kayak gimana kayak Indonesia? Sini sesame, hujung anggudo. Oke, ngawur kok. Ngawur. Ada sini dressing sini tuh nih. Salad ki dressing same gitu masina. Yerum apa nih? Yerum food pama kwa, lemon yaure, adu sida padigom yaure, black pepper yaure kwa. Adu olive oil hapo tabne oil leche ba, buidi. Adu ghee kitang hapse, ghee nate, butter kitang hapse lagi. Butter yam hapo dia roi ko. Kitang hap. Adu aina horen si ko na soy badu ula age ba kwa. Adu si salad dressing si hana same badu ulake. Siapa siapa? Aham mau nih sih. Aham bane try tau doi nih. Ai gi recipe na te ko aina sum. Confidence yang lagi mah. Aina YouTube ta sum yeng ida na. Sige rum ma hapselle. Duga kan to ge thum han hapke. Hoi choose chini khatang so hapa yai hai bane ba. Thum duren kon raga kan to si kwa. Thum ma hape. Adai chili khatang hapke ko. Chili flakes to. Chili khara hape. Sabe. Adai black pepper khara hapage. Moi black pepper di khara yam hapan. Hapage. Tuka butter khara hapchal lage. Yang ni ko. Butter sih mi lang tholi nih. Sabe tuh tuh.
ꯇꯤꯡꯉꯒ ꯑꯗꯨꯒ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯐꯗꯤꯒꯣꯝ ꯑꯗꯨꯒ ꯁꯤ ꯁꯦꯁꯃꯤ ꯁꯤꯗꯁꯦ ꯍꯥꯞꯆꯜꯂꯒꯦ ꯍꯣꯔꯦꯟ ꯈꯔ ꯑꯃ ꯆꯥꯏꯒꯦ ꯅꯞꯁꯟꯈ꯭ꯔꯦ ꯌꯥꯔꯦ ꯅꯪ ꯀꯣꯠꯁꯟꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤ ꯂꯦꯃꯟ ꯍꯥꯞꯆꯜꯂꯒꯦꯀꯣ ꯒ꯭ꯔꯥꯏꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯌꯦꯡꯁꯤ ꯒ꯭ꯔꯥꯏꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯁꯛꯁꯤ ꯍꯣꯏ ꯍꯧꯖꯤꯛ ꯒ꯭ꯔꯥꯏꯟ ꯇꯧ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯞꯈꯤꯕꯗꯣ ꯕꯇꯔ ꯍꯥꯞꯄꯗꯣ ꯑꯗꯨ ꯈꯤꯇꯪ ꯌꯥꯝꯗꯕꯒꯤꯅꯦ ꯃꯍꯤꯁꯦ ꯌꯥꯝ ꯇꯥꯎꯒꯗꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯛꯄꯗ ꯁꯤ ꯐꯤꯕꯝꯁꯦ ꯇꯥꯔꯦ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯑꯗꯣ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯍꯣꯔꯦꯟ ꯁꯂꯥꯠꯀ ꯗ꯭ꯔꯦꯁꯤꯡ ꯑꯣꯏꯗꯣꯏꯅꯤ ꯉꯥ ꯇꯣꯠꯁꯜꯂꯀꯥꯟꯗ ꯃꯍꯥꯎ ꯑꯃ ꯊꯣꯛꯍꯟꯗꯣꯏꯅꯤ ꯍꯣꯔꯦꯟ ꯌꯦꯡꯉꯁꯤ ꯁꯦꯝꯕꯩꯗꯣ ꯑꯩꯈꯣꯏꯒꯤ ꯁꯂꯥꯠ ꯁꯣꯏꯕ ꯍꯧꯈ꯭ꯔꯦ ꯃꯥ ꯀꯩꯅꯣ ꯁꯦꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯗ꯭ꯔꯦꯁꯤꯡ ꯁꯦꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤ ꯗ꯭ꯔꯦꯁꯤꯡꯁꯦ ꯊꯕꯤꯗꯣ ꯊꯣꯏꯕꯤ ꯌꯥꯝ ꯀꯨꯞꯄꯤꯗꯣ ꯑꯗꯨꯗꯣ ꯀꯨꯞꯅ ꯁꯣꯏꯗꯣꯔꯕꯣ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯒꯦ ꯀꯨꯞꯅ ꯁꯣꯏꯔꯗꯤ ꯃꯍꯤ ꯊꯣꯛꯇꯥꯏꯅꯦ ꯑꯗꯨꯛ ꯌꯥꯝꯗꯤ ꯀꯨꯞꯄꯣꯏꯍꯦ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯠꯄꯩꯅꯤ ꯁꯨꯃꯥꯏꯅ ꯁꯣꯏꯒꯦ ꯑꯣꯀꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯈꯔ ꯈꯔ ꯁꯦꯠꯍꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯠꯂꯨꯅꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯃꯜꯂꯦꯌꯦ ꯆꯥꯎꯃꯜꯂꯦꯌꯦ ꯃꯥ ꯑꯃꯨꯛ ꯁꯦꯠꯇꯣꯏꯅꯤ ꯅꯣꯛꯍꯧꯗꯅ ꯑꯩꯅ ꯈꯔ ꯀꯣꯝꯅ ꯑꯃꯨꯛ ꯁꯦꯠꯂꯣ ꯍꯥꯏꯔꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯦꯠꯂꯝꯃꯤ ꯑꯗꯣ ꯈꯔꯕꯨꯗꯤ ꯀꯣꯝꯃꯅꯤ ꯅꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯃꯊꯪꯗ ꯊꯕꯛ ꯍꯥꯏꯔꯛꯇꯅꯕꯅꯦ ꯁꯤꯗꯅ ꯀꯩꯅꯣ ꯁꯤ ꯀꯃꯥꯏꯅ ꯐꯨꯠꯂꯤꯅꯣ ꯁꯤꯕꯣ ꯑꯁꯤꯔꯣ ꯉꯁꯥꯏ ꯅꯪꯅ ꯀꯥꯡꯍꯧ ꯉꯧꯕꯗꯣ ꯑꯣ ꯉꯁꯥꯏ ꯀꯥꯡꯍꯧ ꯉꯧꯕꯗ ꯌꯥꯎꯈꯤꯕ ꯀꯩꯅꯣꯗꯨꯅꯤ ꯁꯤꯅꯤ ꯃꯥꯅ ꯈꯔ ꯌꯥꯝ ꯀꯥꯝꯃꯒ ꯁꯦꯁꯃꯤ ꯁꯤꯠ ꯂꯩꯔꯦ ꯑꯩꯅ ꯑꯗꯨꯝ ꯁꯂꯥꯠꯇ ꯍꯥꯞꯄꯗꯣ ꯎꯏꯌꯦꯕ ꯃꯤꯅ ꯅꯨꯄꯥꯈꯩ ꯀꯩꯗꯧꯋꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯨꯄꯥꯈꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯐꯖꯅ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯤꯁꯦ ꯃꯇꯨꯡꯗ ꯊꯕꯛ ꯍꯥꯏꯔꯛꯇꯅꯕꯩꯔꯕ ꯅꯠꯇꯦꯍꯦ ꯀꯩꯗꯧ ꯅꯨꯄꯥ ꯊꯕꯛ ꯐꯖꯅ ꯁꯨꯝ ꯇꯧꯗꯦꯕ ꯀꯩ ꯑꯩꯅ ꯎꯕꯗ ꯅꯨꯄꯥꯁꯤꯡꯁꯦ ꯊꯕꯛ ꯃꯣꯏ ꯅꯨꯄꯤꯅ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯕꯁꯦ ꯁꯨꯡꯆ ꯐꯖꯅ ꯇꯧꯗꯦ ꯇꯧꯗꯦ ꯑꯗꯨ ꯑꯩ ꯈꯟꯕꯗ ꯑꯗꯨ ꯂꯥꯟꯒꯅꯤꯅ ꯈꯜꯂꯤ ꯅꯪ ꯋꯥꯐꯝꯗꯣ ꯂꯥꯟꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯔꯛꯇꯅꯕ ꯑꯩꯗꯤ ꯃꯥꯜꯂꯦ ꯅꯣꯏꯒꯤ ꯗꯤꯐꯤꯅꯤꯁꯟ ꯅꯣꯏꯒꯤ ꯐꯖꯅ ꯇꯧꯕ ꯗꯤꯐꯤꯅꯤꯁꯟꯗꯨꯒ ꯅꯨꯄꯥꯒꯤ ꯐꯖꯅ ꯇꯧꯕ ꯗꯤꯐꯤꯅꯤꯁꯟ ꯑꯅꯤꯗꯣ ꯑꯗꯨ ꯈꯔ ꯃꯥꯟꯅꯗ ꯇꯧꯏ ꯑꯁꯦꯡꯕꯩꯔꯅꯦ ꯃꯥꯅꯤ ꯁꯂꯥꯠꯇꯣ ꯇꯣꯔꯦ ꯁꯤꯗ ꯌꯦꯟ ꯂꯣꯏ ꯃꯤꯛꯁ ꯇꯧꯁꯟꯈ꯭ꯔꯦ ꯗ꯭ꯔꯦꯁꯤꯡꯁꯨ ꯍꯥꯞꯆꯟꯈ꯭ꯔꯦ ꯌꯥꯝ ꯊꯣꯛꯄ ꯋꯥꯟꯗ ꯌꯦꯟ ꯆꯤꯛꯀꯟꯗꯤ ꯈꯔ ꯌꯥꯝꯃꯦꯀꯣ ꯑꯗꯣ ꯗ꯭ꯔꯦꯁꯤꯡꯁꯤ ꯈꯤꯇꯪ ꯑꯩꯗꯤ ꯇꯤꯟꯒ ꯂꯣꯏ ꯌꯣꯠꯂꯦ ꯗ꯭ꯔꯦꯁꯤꯡꯗꯤ ꯈꯔ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏ ꯀꯧꯕ ꯃꯥꯜꯂꯦꯀꯣ ꯈꯤꯇꯪ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯌꯥꯝꯗ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯆꯥꯡ ꯄꯨꯡ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯌꯦꯟꯁꯦ ꯌꯥꯝ ꯊꯣꯛꯄ ꯑꯩꯅ ꯆꯥꯕꯤꯒꯅꯤ ꯀꯣ ꯑꯩꯅ ꯆꯥꯕꯤꯒꯅꯤ ꯃꯍꯤ ꯑꯗꯨꯒ ꯈꯔꯁꯨ ꯅꯪꯉꯦ ꯗ꯭ꯔꯦꯁꯤꯡꯁꯦꯀꯣ ꯁꯂꯥꯠ ꯂꯣꯏꯖꯔꯦ ꯁꯤ ꯂꯩꯔꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯥꯅ ꯈꯥꯏꯗꯣꯛꯑꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯣꯁ ꯇꯧꯅꯩ ꯑꯣꯀꯦ ꯁꯤꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯈꯨꯠꯁꯣꯏꯁꯤꯅꯅꯦ ꯁꯂꯥꯠꯁꯦ ꯀꯩꯅꯣ ꯃꯥꯜꯂꯦ ꯁꯤꯡꯖꯨ ꯃꯥꯜꯂꯦ ꯁꯤꯡꯖꯨ ꯁꯣꯇꯣꯠꯄ ꯁꯤꯡꯖꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯔꯁꯤ ꯑꯩꯈꯣꯏꯁꯨ ꯑꯃ ꯀꯩꯅꯣꯗꯣ ꯁꯂꯥꯠꯀꯤ ꯑꯃ ꯄꯤꯜ ꯇꯧꯅꯕꯗꯣ ꯁꯥꯡ ꯁꯥꯡꯅ ꯇꯥꯕꯗꯣ ꯌꯥꯝ ꯄꯥꯔꯒ ꯑꯗꯨꯗꯣ ꯀꯩꯅꯣ ꯄꯥꯝꯃꯦ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯣ ꯆꯥꯊꯁꯦ ꯋꯥꯀꯤꯡ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯀꯤꯡ ꯊꯣꯛꯂꯛꯏ ꯑꯗꯣ ꯂꯩꯔꯛꯇꯒꯤ ꯃꯦꯟ ꯔꯣꯗꯇ ꯉꯥꯛꯇꯪ ꯊꯣꯛꯁꯦꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯃꯦꯟ ꯔꯣꯗꯁꯦ ꯒꯥꯔꯤ ꯑꯗꯨꯝ ꯆꯠꯂꯤ ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯦꯕꯀꯣ ꯑꯗꯨꯁꯨ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯆꯠꯂꯝꯕꯅꯤꯅ ꯂꯦꯛꯇ ꯑꯗꯨꯝ ꯆꯠꯂꯅꯤ ꯃꯄꯥꯟꯗ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯒꯥꯔꯤꯁꯦ ꯀꯟ ꯊꯧꯋꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯤꯗꯥꯛ ꯉꯥꯎꯕ ꯃꯤ ꯒꯥꯔꯤ ꯊꯧꯔꯛꯑꯃꯗꯤ ꯐꯔꯛ ꯇꯥꯅꯤ ꯀꯩ ꯃꯪꯉꯤꯅꯣ ꯀꯩꯅꯣ ꯇꯧꯋꯦ ꯁꯣꯝꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ